Sunu Sipai amasung Chonglawbida khunlakpasing phaba yaroi haiduna Maira rally chatkhra numit kharani mamangdagi singgi district singda yawagasu tampaki district singdana henna central forcing deploy tongnaba thorang tawpadagi mafam kayada masigi mayokta miyam maru oina nupi singna protect tawpaga loinana khunlakpasingbu pha punbagi thabak chathanaba thorang tawpagi mayokta ngasi numidang Chonglawbigi women self development singna Sinduna yamlaba nupi singi Maira khongchat ama chatkhra khongchat asida saruk yachibi singna Manipurda ahenba central force thamba yaroi amasung khun ngakpasing phaba punba yaroi haina iba banner sing pakibaga loinana kholaw oinasu lawki numidang pung 8 tagi haukiba khongchat addu pung 8 phawba chathaki amaromda khongchat asimak Sunu Sipai dasu mafam asigi Maira paibi singna chatki hairi Candidate Chada Nipugu Nipan NEET re-exam thaba lakidra leba sida NEET UG exam gi matangda asoba watok tholakhraba matung exam asi conduct tawba National Testing Agency na candidate 1950 gi exam ngasi amuk hanna pangthoknaba honnakhrabasu candidate sing asigi manungda Chada Nipuga Nipan di re-exam asi thaba lakidre hairi candidate 1950 humdoina amuk hanna exam thabagi ayaba phanglibasing Supreme Court na NTA grace mark pibagi matangda yaningdaba phongdoktuna grace mark phanglibasing amuk hanna exam thabagi khodongchaba pigedabane haina phongdokhraba matungdani ngasi re exam pangthokhiba state sing adudi Chhattisgarh Gujarat Haryana Meghalaya amasung Chandigarh Union Territory anine NEET exam da paper leak oibagi wathok tholakpadagi CBI na case paiduna FIR ama register tawkhraba case asida chenariba candidate 62 di NEET exam amuk hanna thabadagi athingba thangkhrabani